मैम खुरमजरी पे न्यूज की मनहुन मैम तराम नोक्सरी हौखिबा मे अहुमदगी थोलक्पा सिगुमलबा एथनिक वायलेंस असिना मणिपुर मियाम दा यामना असौबा सैथेंग अमा पीबदा नतना हई तोंगान तोंगानबा पॉलिटिकल सर्कल दगी इंडिविजुअल सर्कल दगी हारिबा वायलेंस असि लोइसिनबगी अकनबा खोंजंग कया अमा संगसिली मरकसिदा आरपीआई अटुवालेगी नेशनल जनरल सेक्रेटरी ओरिबा महेश्वर थौनाउसमना इंडिया की कासन कोया सिंबा थुंगना सत्र तोंगान तोंगानबा पॉलिटिकल की ओइबा अदुगुलबा मियोइसिंग उनदुना हारिबा क्राइसिस असigi matangda paudamba amadi kari taroga solution purappa yagadagi haibne singbagi aduna paudam mayam thambasigi maraksida mahak thoklaklaga manipur ki chief minister su unakhre loinana Indian Defense Minister Rajnath Singh unakiba matamda manipur da paktakna popi tharibasing ase air strike natra helicopter sin aduna Indian Air Force sin aduna hariba popi plantation sing ase mahan nabagi ayaba leire haiba wafam phongdok khib leire loinana manipur government gi maikhet so hariba wafam se acknowledge toroga leiramne 23rd September da koigi NCB amadi NAB punsala committee semda joint force semda hariba popi destroy torna bagi adong khongthang su lokhot play tobutapu hariba matam sadaba matam sana hariba thabak singa paikhet kani haibagi matang da social minister na thaja pirakle haibagi wafam Maheshwar Thonawchamna ngarang phongdokhiba leikre aduga amarom da hariba Rinku ki narco terrorist singna popi ki business yam phajana satharapatagi har pisha pairakpa natraga hariba business aduna marmorkanda paisa yamna earn tawba aduna Manipuri administration natraga mokhoi musing thagalakanda Manipur gi asigulaba koigi separate administration natraga Manipur kaina bagi wakhallo natraga ethnic violence asigi horpam oi haibne sing wafam lae loinana hare popi sing adu maru phangna muthalaba yanthalaba taragadi madu na koigi hariba makoi maithiba haidi hariba moina changsiliba Rinku ki narco terrorist sing na changsiliba koigi Manipur gi miyam da saitheng piribsang asi maithiba phangani haiba phamdani aduga masina marmarganda popi si loisalaba matamda hariba crisis si taseng loisan mangangadre haiba wangsing loirana in poppy to in crisis haiba topi da khana budum time news ki studio lines bfc ai hek thangana lengsin bse Diphiu Prinmai social activist ni aduga mamang da so koi poppy gi matang da yam kanna hona sa haibadi poppy si destroy to na bo hona zabadu ba activism ni hamda Prinmai bataram noksari welcome to the show aduga ni siba kias oina mai lengsin biniba ja Abdullah Fundre mayum social activist ni ja Abdullah bataram noksari welcome to the show Nana na oza matai thang thang na oza Rinku Khumukcham editor Imphal Times ni oza Rinku busu taram noksari ai han base Abdullah da dum laksage mamang da popi gi matang si mafam kaya da hanjan ai nare do issue masu ori ni war on drugs 2 anirak suboina koi gi laingak sin sangsil ni da war on drugs natraga sigma mayam lapoti hairi ba crisis natraga ethnic violence lai haiba ke dum wafam sangchu akhang ngai sina phongdok na ba se dum laita badi nate aduna masida khogi hariba plan popi plan sika ethnic violence sika maduda kari role lori bano kari mari leina bano haiba phom dani masi ai masina popi si loishalakanda crisis loishan gadra haiba phom dana kon thamjarakanda kari mari leina bagi haiba phom dani karmai thamini okay ayu thoiba aji ethnic violence na ke na haibi khra ai nai sina kana gumba kharna lebak thobaina ba tarakpa dum aggression di kaina khoi lojaba hai tare swai masu bala sida hai sing siga related oi yam chumo phom ni popi thara kanda paisa la e black market ta thado ka ta adu paisa la puduna nongoi leire nongoi maru leire aduna agi adagi bo le padowa moi khusa bisin thatu ka da ai di adu MLA minister ai kahalle minister ohelle adu ngasidi tongan ba separate administration PU haina demand tawra kanda aikoi gi miyang mi marakta yamna charanga ba natana shiba ki dana imale ba kangani haina makota kulai paira akanda lam thengna re ibane ba ko masi yam sathina mai leine haiba pham se makhati ad makshum me haiba pham se masi ka ngai yaudo pham ne masi gi se government of India na ngasi Rajnath Singh na Maheshwar Thongnawjam ba amdi state government da keno toro khibu da masi haidi air force sina ka da masi popi thari ba keno si destroy to bani am samang han gani haiba pham se masi thab oina to birak ta yam thina thaga kani haiba pham se adubo aikoi masi kayam jam toro kadagi haiba du di masi yengbogi tangai phada ba leiri kayam da no mai pakna madu thab chathabira kadagi haiba si government of India na thamoi shek
ngasi lo kholi be khongtang jing ngasi dagi na sahi khar gi mamang Manipur mi yang matam ke adi law la abane ba ko se hai sahi khar gi mamang na ke no torom oi tar ga di akhoi sida ai tongan ba khoi ma le ba thugai ba pam ba sing ma pang kan khat khri ba adagi ngasi di akhoi phong na ke no tora kanda ai di akhoi da tapak ta le ri ba mioi sing hai tar iban ngasi sekmai dagi lang khat pa ya da film le ri ba adagi kaithen man bi dagi somna kan na project hai dagi lo pa ya da film ko le ri ba problem sing sa masi le ram da ba su yai hai bo opam sim hojik khoi gi government of India gi Ministry of Defense na ga phong dorak pa Manipur da popi yam thare hai bagi indication do yam phajana moi khange hai bani Manipur da popi tha bagi se golden triangle da matam amada popi plantation yam toramdana number 4 heroin gi sumbagi khoi somda lakpagi 80s early 80s gi matam da legiba adugi mayam du somda Thailand na makhoi gi lamda popi tha ba khot pa kanna thingjalakpa aduga South Asian countries sing adi Laos gi da leriba mayam sina yari gai di popi gi kano si international attention lobani na attention je phangdana ba ina takhairak pasida akhoi masigi pot se kadom da ship tor ke matam da akhoi Manipur rom haibadi sin state Myanmar gi hairaga adu loina na som gi leriba Manipur gi sigi area si da takthora ga som da tharak gi pot am lei hai tare sigi pot si amuksu akhoi gi South East Asia gi adagi leriba Afghanistan gi leriba sigi portion si yeng matam da yam chauna popi plantation se torom badagi even Afghanistan da wokta ngasai gi Taliban kanggu na masigi pot si khara handahan bagi pot so dum le India gi akhoi gi tongan ba defense analysis sing na piba report ta kamai to ge da Taliban long tagi lakpa popi gi somgi akhoi gi infiltration haib tare sigi chang siga somdagi lai siga ani si yam toina nei nei aduga akhoi gi somda popi gi plantation myam ma lakana somda akhoi gi popi gi thabuk myam se tawbudagi akhoi swai da su yam disturb tawre haibasi adu myam loi khangnare hana nagi leinara lai sini aina hambagi da thamjani se aduga popi plantation itself se akhoi gi sida thoiba hujit thoiba crisis siga masiga kayam mari leinai haibagi amakak akhoi na nainabam sange akhoi na hana dagi kana gumba akhoi gi sigi issue si da yamna nainabi ba aduga Manipur gi integrity amadi Manipur se drug free state ama oina ba hona ba da nainabi ba kanghu mya amana thambi gi wafam singda popi gi kano se lot of akhoi gi ngasai gi black money adagi tongan yam easy earn money oiba adum ba kano oibanina hujik leiriba akhoi gi Manipur da thoiba crisis se popi plantation si tumna thukai khagadi hujik thoiba irang sigi akhoi gi saruk khadi lotion gani habse mayam loina dum hainara lai tasing basu lotion bam jutoi aduga asyama chawba aina yadre lebang na yadre miyam na yadre international community na yadre hairiba adugumba sigi illegal plantation se masi thugai na hona bada hujik khaktamak akhoi gi keno na air force na season na kanda keno ge hida ka chai na thugai ni habse hujik khatamak tawse thengi du thengna afaba pot amdi oi Rasna Ching Haiba after season of after season of Messi helicopter to get mapam identify Torga drone, President missionary season. Toba target I feel the thing of say Madu the President effectively Tobungam the Akogi lack of resources plus Akogi manpower say Yamlaktabaki situation Yams of faced away. Other Tobomatam the Messi effectively Tobungam the Busu Miamsu lay Brahinus like Hale. And then Messi control Tonabusu I kitang Panjaram ge. Control Tomahabu other thing the labor monthly poppy planter sing say narcotics ki statement Moigi official statement ama Moigi report ki matungi Naga sing su thaba myam lay cookie su thaba lay yes Ozan ngasai pan we lay narco terrorist I say I think it will be too Kangadra cookie haktan have so I hiding there because Nagas are doing a plantation as well as the cookies are doing other cookie majority of the approximately around approximately around 80 to 90% was 85% is the cookie na ayam batawre yes few percentage Nagana tobusu lady so narco terrorism ge wahi pan base I think not all the cookies are in narco terrorist haibusu I ama adum thamling whereas drug trafficking ge hairapam 7880 crore 7,880 crore se masi 2017 ke sipho la ku report se phagat khibagi government su dum high su dum lei ko adun high ba matam da huji ki government ki alternative arrangement mayam tawe what is in the hills
chingda government ge facility hai se seng na hai dem kan benefit of the lay and then people sing they sing educate over mathau tai government they have to go to all the villages and tell them what is the advantage and disadvantage ado hire matung educate over matung the series of consultation series of seminar masigi educate over matung da moi khang ledi ko yes away we han ba masi phatte he khang han masum mathau tai they are not aware of this most of the people yes educated oiba miyam laye aduba government ge initiative oina kun da fund thadaraga kun da chalaga awareness biba alternative arrangement ki so high but yes alternative crops ki so often yes hojiki kun da lakpa matam de chingda lakpa de field ai chat matam when I interact with the people they say crops thabas ruk pudi alu kobi thabas ruk pudi popi thabas easy earning oirappa matam di masu waiting pamak tabane adune ko adu lakpa matam de adadi economy de moi for example I am below poverty line living yearly the annually they didn't earn 1 lakh ko 40-50,000 80,000 adu earn to me family hak to wai na hojiki jujak thaba oiro organic farming to sing se yamna why it's like tempted with the money because madugi influence say for example kampi the hiro I kampi the gene kampi the haiba matam da kampi the thari ba miyam chu urakma matam de influence rakrena it's like they are tempted to the money ko masan tai aduna masi se alternative arrangement obusu I think that is not that much effective policy ma khapon sa bai tane government need a certain policy to stop this destroy to budu ko na ta ba policy ma thau tari policy ma thau tai people educate over tai do's and don'ts so phajana high ba tai advantage disadvantage ko masi se phajana high ba su ma thau tai yes everyone I am aware to deforestation ecological imbalance oirakpa ko maduga masi ge destructive chemical and its effect miyam ko soil akoi da degradation gi miyam lakpasi khunda miyam anoi tabiram gani hujiki makui da poppy thaba surroundings se miyam thai area da thabni na bacteria mayam insects mayam thora ko tin mayam lai lakwa madum da angang ani si ki su recently last year ma si this year recently ama mi si ki ba angang se adu chatpa madum hospital da khudak da narakpa madum da di khunda di medical facilities leite so they have to come to the Imphal adu lakpa madum di it's late ko government khujiki doctor da haiba madum de scrub typhus ni haire scrub typhus kamain tobna tin chik pani haibagi angang ani khalai ba kari gi yes yam mari leina ba because the use of the chemicals tin su leiba yam nungai ba ma oirak pa hen form torak pa no ba insects miam su form torak pa angang ani su leiki de ba su akoi da area da yes